KCP PWG PRO Singhainganba Munna Thidopiu Amadi Police Department asu Munna Thidopiu Mahak asi drug dealer number 1 ni Hana UNL ta Yaromba Tiger Allies Azurna Loina Hijalaga Tawungaktani drug ki karbar tawridi ainate Habadi Impal SB na bureau DGP na bureau ay score PBU ay di yam na kire hidok be khoi da khulai ulaga mahakna dangbi tawre tawre khoi yam na kire yam na ke Manipur da leibiri ba babung khemchan da ai nolong na haijari proof amadi evidence puthok pataraga di ai sada na khoi na piba saja do adumak yai ana haina hanjan haikre proof amadi evidence lai hai bataraga di Police Department da so dum sinabiu haibdi mampa leijadraba singsu yengi mawa leijadraba singsu aina kari kama less tawraga relief camp da leiba mi singsu aina less tawraga loina yengba ngaktani nakhoina parjamaya da kama intawna haibga utchairaga haibdi aduduna oithokpa yaroi haina aina khalli hana UNL ta yaromba Tiger Allies Azurna loina hijalaga tawu ngaktani drug ki karbar tawridi ainate kamani tawna haikanda magi macha masu amadi mahakni mag drug ki dealer achobani mahakchi mag drug ki commander ni mahak drug chumbagi thabak chu mahak tawbani KCP PWG PRO Singhainganba Munna Thidopiu amadi Police Department asu Munna Thidopiu mahak asi drug dealer number 1 ni habadi Impal SB na bureau DGP na bureau ai score PBU ai di yamna kire hidok be khoi da khulai ulaga mahakna dangbi tawre khoi yamna kire yamna ke Manipur da leibiri ba babung khemchan da ai nolong na haijari mahak asi mahaki maram asi thidok piraga mahakna drug karbar tawriba aigi ming pusam jiaul hak kawi laifamna mayang phal benguni yang bidagini ngasi tang tara numida waronggi pause sing kanglaipak ki maira amadi akhoi gi media khongthang news ta KCP PWG gi khoi gi jingkhaingan ba PRO na thadorok pa sayolda karina hai haibakanda akhoi gi High Mui Sina Susampur da Masagi Piles Clinic Amadi Mayambagi Mingda Clinic Hogi Speki Dukan Amadi Godres ki Dukan Hang Duna Masigi Pizang Marum da drug yon thok yonjin gi Dharma Sathare Amadi Susampur dagi pusalakpa drug singna Mayang Ifalgi Mioi kaya da supply tawi haibase Kangluk ki anti drug cell gi timna yamna kupna thijalobda khangwangamle haiba sayolasi thamme KCP PWG PRO Singhaingan bada aina haijaningi di kaino haiba kanda aikoina na khoibu khoigi imalaiba ki damakta tholaklim haina aikoina hoibu yamna khoi ijat befar tawi karigino haiba kanda tumdaba khara sadaba khara tawraga imalaiba ki damakta aikoigi seba tawsu tawri matungda su mapuna punsi sangna tawhanbe basu oijanu aina hainingi bidi karino haiba kanda na khoina drug ki karbar tawi amadi aikoigi mayang Imphal da akhoi drug yang thok insin tawraga mayang Imphal gi mioi singsi manghanle haibasi chumna langlang jillasi thiramlaga haibi ramadi yamna nungai gadaba haibi maramdi kamai tawna aina mamangda media da press da amada RK production da bu oro any amada bu oro se phong da bu nukti gi phong se phong da bu oro aina khoida akhoi hanjan haijakhre haibadi proof amadi evidence puthok pataragadi ai sada nakhoina piba saja do adumak yai ana haina hanjan haikre adubu haibadi nakhoina proof amadi evidence lai haiba taragadi Police Department da so dum sinabiu aduga aikhoigi imang da su kamai tawna mayam leibak mayam da haibadi aina drug karbar tawba amadi Mayang Imphal gi parja sing da drug yanthok injin tawraga Mayang Imphal parja sing manghalle haibasi sigi aikhoigi proof amadi evidence abdi konana aikhoigi konana miyam da khanghallaga aibu haibadi nakhoina su phana ngai gi amadi Police Department na su adum phana ngai gi haibadi evidence tu phongna aikhoigi haidok piraga khanghallaga Pagadaba, Aduga, Nakoina Pongba, Nakoina Haibada, Akoya Ranba Camarom Suyawi, Kamintong Haibaganda, Aigi Yamba si Godres ki dukan Susampur da tawi hai habasi totally ai yamba asi khoigi Susampur da Godres ki dukan su laite tawsu tawte aduga amadi spek ki dukan gi marum da haibadi mayam ba si tawraga khoi drug si puthok pusin tawraga khoigi supply tawi khole habasi su kamai tawna ha kan aran bani totally hana sahi ani hum gi mamang da spek ki dukan makhoi khara tinraga khoigi yawram mi makhoi gi sagai gi mi su yawbani tinraga tawmina badu makhoi habadi kari gumba mayam tinabani Karigumba problem malakwadagi speki dukala du makhoi adum thadokhrabni or tokhrabani speki dukan tawbusu leite haidi aranba pawni kari lalisi kari kino haiba kanda nakhoi si lebak mayam mamangda lali tawsumi hayalisi kaino haiba kanda habi nakanna makhaki wa taraga nakhoina
ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯗꯤ ꯆꯦꯐꯣꯡꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯣ ꯁꯤꯅ ꯇꯥꯛꯄꯗꯤ ꯅꯥꯀꯟ ꯅꯥꯝꯃꯈꯛꯀꯤ ꯄꯥꯎ ꯅꯈꯣꯏꯗ ꯍꯥꯏꯗꯤ ꯍꯩꯖꯤꯜꯂꯒ ꯐꯣꯡꯍꯟꯕꯅꯦ ꯍꯥꯏꯕ ꯁꯤꯅ ꯑꯗꯨꯝ ꯇꯁꯦꯡꯅ ꯇꯥꯛꯆꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯤꯌꯥꯝꯗꯒꯤ ꯃꯤ ꯑꯃꯗꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤꯒꯤ ꯍꯤꯗꯥꯛ ꯄꯤꯔꯒ ꯂꯨꯄꯥ 4,000 ꯅꯠꯇ꯭ꯔꯒ 9 ꯂꯧꯊꯣꯛꯑꯦ ꯍꯥꯏꯕ ꯁꯤꯁꯨ ꯇꯣꯇꯦꯂꯤ ꯍꯥꯏꯗꯤ ꯑꯔꯥꯟꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗ ꯄꯥꯏꯜꯁ ꯌꯦꯡꯕ ꯍꯥꯏꯕꯁꯤ ꯑꯦꯅꯤ ꯀꯕꯤꯔꯥꯖ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯐꯤꯖꯤꯛꯁꯦꯜ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯌꯨꯔꯕꯦꯗꯤꯛꯀꯤ ꯗꯣꯛꯇꯔ ꯑꯣꯏꯒꯦꯔꯥ ꯃꯍꯥꯛꯀꯤ ꯐꯥꯔꯁ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯒ꯭ꯔꯦꯗ ꯀꯌꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯒ꯭ꯔꯦꯗ 1 ला 2 ला 3 ला 4 ला एब्सेस ला फेस्टुल लारा नत्रगा ब्लेडिंग ला हेमोराइड ला सिगी मखलदा मयाम लेखरे हाइबदी नखोइसु खंगम बयाय नोइ मरक्ता करी फिजिशियन योरम बयाय डॉक्टर योरम बयाय दुम तानबियु हाइबदी मागी ग्रेड 2 गी मतुंग इन्ना खाइदो अगा हाइबदी ग्रेड 1 दा लौबना हाइबदी पैसा अमा 2 दा लौबना पैसा अमा 3 दा लौबना पैसा अमा 4 दा लौबना हाइ था पैसा अमा करीगी मागी हिदाक थाबा खेनबा दुगुमना ग्रेड 1 दा हिदाक मखल 3 पान 10 थाइ ग्रेड 2 दा हिदाक मखल 33 थाइ ग्रेड 4 दा हिदाक मखल 35 थाइ अदुदुना टोटली नखोइना हाइदी कमे मयाम प्रजा ममांग प्रजादा उच्चाइबा सि टोटली सिसु अरान बनी आइना अरान बनी हाइबा सिदा थाजदबा तारगदी आइगी पाइल्स ट्रीटमेंट क्लिनिक आइगी फेसबुक ता पाइल्स ट्रीटमेंट क्लिनिक अना पेज ता संबिरो आइगी फोटो कोना विथ फोटो कोना यावबनी अदुदा करी मी पेशेंट मसामकना हाइदी वा हाइबदी अनाबा फबगी वा फोंदोकपनी और आइगी उनबसि यावबनी मखोइगी लाइफम अमदी मखोइगी ममिंग मथा लोइन हाइबनी चलगा हंगबिरो आइना था अमा क्रॉस मागी ग्रेड 1 ना था अमा चादोइरा 2 ना था नि चादोइरा 3 ना था हुम चादोइरा नत्रग 4 ना था अमा चादोइरा नुमित्रांग अनि चा अदुगी मागी हिदाक तुगी मतुंग इन कैलकुलेशन तौर मतुंग दे पेशेंट की गाइड फजना पीरगा लयेंगा तौबनी अदुई मथक्तसु लैता लाइरबसिंग आइना येंगी हाइबदी मामपा लैजद्रबसिंगसु येंगी अदुई मथक्ता कमै तौन हाइबा कांदा मवा लैजद्रबसिंगसु आइना करी कमै लेस तौरगा रिलीफ कैम्प दा लैबा मीसिंगसु आइना लेस तौरगा लोइने येंबा ngaktani nakhoi प्रजा मया दा कमै तौन हाइबा उच्चाइरगा अदु हाइबदी कमै तौन हाइबा कांदा अदु कैसु हाइबदी अदु दुना ओइथोकपा यारोय हाइना आइना खल्ली मरमदी कमै तौन नकन नामखकी वा तारगा नखोइना कनादगी नकन नामखकी वा सि खोइ ताबने हाइबसी खोइदी हानादि आई फोंगमदबनी ngasidi aina ngasidi ai phongjaraage nakhoida haijaliba hana UNL ता yauromba tiger allies azurna loina haijallaga taw ngaktani drug ki karbar tawridi ainate kamani tawna hakanda magi macha masu amadi mahakni mag drug ki dealer achobani mahakchi mag drug ki commander ni mahak kari kamani tawna haiba kanda koki nupi thamjaliba puthok pusin tawridi mahakni mahaki mayum asi koki da mahaki low mamangi low asi koki da agreement yon thokpana leina khrabani adum mayamna thidok piu KCPT PWG chingkhai nganba ai jat leina haijari check tawbiu mahak asi की पुथोक पुजिन तौबा हाना इरांग ममांग दा कुकी गा पुथोक पुजिन तौबा लैथोक लैजिन तौबा लेना देना तौबा खुदिंग मक्सी ड्रग की ओरो अमा ओरो लोइना पुथोक पुजिन अमा तौबा खोटपा सी महाकनी हाइबदी टाइगर एलाइस अजूर हाइरिबा निपा आसिनी अदुगा ड्रग सुंबगी थबक सु महाक तौबनी KCP PWG PRO चिंखै गानबा मुन्ना थिदोकपियु अमदी पुलिस डिपार्टमेंट असु मुन्ना थिदोकपियु महाक असि ड्रग डीलर नंबर 1 नी हाइबदी महाकना मयांग महाकना थाम अनि लेना लेहल लेहलगा महाकना कनी महाकी फ्राम द मई पुथरे महाकी मा फ्राम असि फुम द लेबनी फुम द लेबा सिरा महाकना मेसिन थम्मगा महाकना कनी सुंगगा कमै तौन हागा मिंगोन द थादोक थाजिन तौरगा महाक असि ड्रग की डीलर अचौबनी हाइबदी कमै तौन अखोइगी मयांग फान पुलिस स्टेशन असु थिदोक पियु मयांग फान गी मा हाइदि अंत फागत पियु मागी मेसिन फ्राम द लेबनी हुजिक्ति मा लोड खरबा लोड तरबा खंगदे हाइबदी कमै फ्राम द लेबनी अखोइ मयांग फान गी हाइबदी एनी अखोइगी इम्फाल वेस्ट की SP न बुरो DGP न बुरो महाकी फ्राम द मयांग थमजलगा महाकना कनी सुंगा थादोक थाजिन तौबनी महाकी मचानुपा की पार्टनर ना हंदक ngasi था अमनी की ममांग दा एयरपोर्ट ता ड्रग चाउन फाबनी इम्फाल पुलिस स्टेशन दा NDPS की FIR लेबनी FIR लेबनी महाकी मचानुपा अदु हंदक सु अमका ngasi निनी हुनी की ममांग दा सु अमका गुवाहाटी दा सु महाक फाररगा मोइ संजलगा ड्रग की हाइबदी इम्फाल पुलिस स्टेशन दा NDPS की FIR लेबनी फाररगा नरोन जंगगा लौथोकलुबनी महाकी मचानुपा आसी अखोइगी खुनसिदगी सु महाकना ड्रग पुहल्लमगा ड्रग पुथोक पुजिन तौहल्लगा खुनसिदगी थबुक मचा मा तौबा अदुसु महाकना तलहनग्रबनी फहल्लगा महाकना हाइजल्लगा ड्रग तु पुहल्ले हाइजल्लगा अखोइ खुनसिदगी हाइबदी ऐ ममिंग मसक्ते हाइजररोइगे हाइ टाइगर एलाइस हाइब अजूर हाइब नुपा आसिना हाइबदी थिगत पियु अदुगिसु महाक चेनरमनि महाकी ममिंग लेरमगनी
mahaki maming haibadi Imphal police station da kari mahaki maming kanana tawhalli haiba kanda Azizur Tiger Allies Azizur na haibadi kan tawri mahakna ta haibadi kamai tawna haiba kanda akhoi gi UNLF ta gi akhoi party na tanthora matung mahakna KCP yaujal laga akhoi da haidi hat kani tuk pani yai gani akhoi di bhak phaklang amtana that pani suin to akhoi dhangpi tawraga akhoi gi mahakna demand khunjil demand tong daba leite mahakna paisa khitang pai bang khoi si khunjil akhoi demand tong daba ama phol leite mahakna demand tawro paisa lo ke han laga akhoi haibadi ke hal akhoi hujik haibadi kamai tong ai clinic mafam mari ma hang ba yaroi haina haire Imphal police station na natraga e haibadi Imphal gi SP na bureau DGP na bureau ai gi escort PBU ai di yamna kire hai maram di mahakna KCP da haijal laga akhoi dhangpi yamna tawhalle aduna mahak asi thuna mahak asi pick up to biu hanagi affair su lei bani leiba taraga su mahak kari ma hat na ina toksan raga mahak kana tawraga dui thadu ana toksan raga mahak thadu han bani aduna kamai to mahak asi phagat piu mahak ki drug chungpham su thidok piu mahak ki pat chak kumbi raga drug chungpham asi su thidok piu mahak ki mayum da su haibadi kari khulai kari lei khol haib sum thidok bi khoi da khulai ulaga mahak na dhangbi tawre khoi yamna ki Manipur da lei biri ba Pabung Khemchan da ai nolong na haijari mahak ki maram asi thidok raga mahakna drug karbar tawriba miyam da kihan khangaliba mahakna ki CP party di tan thoraga akhoi party ki UNLF hana yoram ba UNLF ki party na su mahak puanta haibadi thidok piu mahak si KCP yaw de haibadu KCP direct mahak yawrabani miyam da kihan khangalaga akhoi leibang amdre imung se khoi leibang amdre sna ohumak leibang amdre hai maram mahakna kihan khangalai khoi chafam thokam khangdre mayam gi seba tawul jare leijari bai khoi bu KCP PWG jinghai ngan ba kari jubi ma khangjabana te mahakna hijal laga hariba thodo asi thokhan bani ai witness ni akhoi gi daton dagi mahak daton dai mak mahak na haibadi ai sira phamiba daton sirai mak mahak na demand tawro pasha laukhibani sina witness ni akhoi gi damu daton sirai damak mahak na demand tawbudu adu demand tawro pasha launangai tawrpunda daton na pasha si pi khidabani kari yet naraga am tawroga sina ai Manipur gi akhoi gi leiriba uniform amadi CSO singda ai nolungna haijari mahak asi thigat piraga mahak imung manung asi thigat piraga amakang haibadi asumba pichar tawbiyu haina akhoi da hanjal akhoi da mahakna haibadi underground yauraga mahaki macha amadi mahakna underground yaura akhoi da ki halaga leire akhoi leibang amdre haibadi akhoi asi na khoi leiri haidi Manipur sarkar leiri se akhoi parja mayam gi damakta natra Manipur gi uniform leiri se parja mayam gi damakta natra aduga kamai tawno haiba kanda akhoi gi haibadi yum makhoi na pot huralamaga pot moi gi macha sing na pot huralaga akhoi na phabadagi babada badnam tawraga haibadi ama khuding mawjujik su loina haibadi case makha sathraga leiri haibadi kamai tawno haiba kan makhoi na haibadi pula hairiba makhoi sing asi pot huralaba dukan thugairamba makhoi 33 ni affair policy makhoi 33 asi kamai tawno haiba kan da akhoi manga amdi phagat khre train thoi ma hujik makhoi gi phagat nangai gi akhoi gi Mayangphal police station OC amadi mathak thong basing na kan su hona beri makhoi ase phabiu hainai darkhas hanna tawri haibadi kamai tawno haiba kan makhoi asi haibadi akhoi gi yum thugai basu ama tawbasu akhoi gi haibadi pot huran basu available ni hairaga akhoi sum lai tho leiba taragadi kanagum gi yum thugairo su kanagum yum mapol huralo su kanagum gi yum ma mai tharago su available ni dum court yobo thadokhrani hana adum leiradra aina hainingi Manipur gi police department da makhoi phadaba leiba sing su phabiyu amadi akhoi da dhangbi tawraga amadi mana drug ki karbar tawra akhoi da aingon da drug karbar tawbani haina maran sibiri se mayam gi seba tawba aiju maran sibiri se achumba marik puthokpi haina ai Manipur gi police department amadi Pabung Sem Khemchan ai nolong na haijari Pabung Khemchan